lakpa khudongchaba chambagise ado koi sidagi bi dum chatlaga okhalaga dum chamba ado dum thinbu dum thinba मैम ngasi je koi gari gi koi detailing to ba na koi minor scratch nung kai lei myam ja si koi kitang ai amtang mafam du sat lo ga ai mafam du ai pet myam du ai ochar ke ado ai gari se khara handak ti khara ai scratch nung khara lei le ko ke swai lei ba kholi ba urung modra hande ba to swai na lei ba hi lei ba sumba sidal tawri myam ja si je koi gi samlapa सिगे डिटेलिंग तौरगा होरेन कार वाश तौलो रकांदा लुक से अमु येंगजेबो कमाय तौगे चेंजेस से उबो फंगब्रा फंगदब्रा दि येंगजेबो फम आई चालु ये अदुगा येंगनेसिको अदो थंग थंग आई हाइजरके अदु कार जिकि मफम दुसु आई शेयर तौजरकेबो मोइदो खुद नाली नादे जु येंग थोकसेबो कमाय तौगे अबो आई गाय लोइ खर लेरम मोसु मोले वासु तौथोक्तोइनेबो मथका ngangaireबो अदो लोइ खरगा लेइबनेबो Setagal lagi saya yang video dia make yang orang dah bebu ko. Ada ini matang sum ucara ke yang bina saya buka. Ada sini maning di smile upang ani ko. Ada orang ai orang ga matang hajar lagi ada yang bina juga. Si jauh le location je yang ai hajar ke sila le moi si thar le ko. Mafam koi le PLM car wash and detailing center ko mafam je me amai share pe tok jara ke bu ko sigi je khoi gi si sang ko le ki ko sigi je khoi gi sanga khom dagi ne sanga khom dagi khoi gi keno laifong khunu ta ba ya laifong nok chat ki lambi do adu dai da adum leira me sigi hek khongnang ma khong chim khoi Don Bosco school le de ko Don Bosco school gi I have school dugi area du have jar ke Don Bosco sida original mang uri si school Don Bosco ki sang pagi lambi du sang khom de gi chumna sang ani ko si lambi sang khom le sang pagi lambi du ne si sang aga Don Bosco ti lai rani aduga sumaina si gek turning ji de ko si gek turning ji da sumaina sang i wei da khongnang ma hobo theng na ne ko khongnang ma khong du da dum si community hall ga lei ni site ta ye community hall achaw smile le ra mani sigi adum na kan hai tare se khona mo khong sei da dum PLM haina koi car wash and detailing channel ko tha le ra mani ko ado 1000 mineral se 1000 logo mafam du gi yenga se du ga keno du su ai magi detailing to wi mong ma to da gi wash to wi ko adu ga oren kari maonda ahen ma kari ge offer yauri kari pidi have do adusu khang tok minarasi se sidagi sangani go mafam je sidai sangani aduga sumaina dum mayam urani PLM car wash and detailing han sumain thani adu manung sangaga yengsi manung ju go adu magi keno se mafam di yam tin nuai mafam ni go akoi gi customer sing yam na haidi jaga space edu ki medik marang kaina leibu ko sawe ko adum hadi pothabam khopam loimak leide yam ngai bam haita soki thara ko adu season ni tau du ja toi mathang ula ge e kano tau be du ko ai ga si leide ka je kon ngai ram ni oren maine scratch lei me am de oren thang ai ngai tau du ge du uchara ge ko de lei be me am si ko oren detailing tau lo ra ga mai tau ko gi have du so ai mathang uchara ge yeminar se digari tau gi thawat kra thawat le ya hana ba phai ka pa ho le mai na ang ko na ka pa ko do gari joren akhoi gi anirak samdun ni gi was to wi final symbol was to wi ma lai re do horen detailing to gi mo adu gi mo was to dia ro ko no ka gi floor net
ꯆꯥꯝꯕ ꯍꯧꯔꯦ ꯑꯃꯨꯛ ꯑꯩꯒꯤ ꯇꯌꯥꯔꯒꯤꯁꯨ ꯑꯩꯒꯤ ꯆꯥꯝꯕ ꯍꯧꯖꯤꯜꯂꯛꯑꯦ ꯃꯇꯦꯛ ꯑꯃ ꯂꯧꯒꯦ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯒꯤ ꯃꯊꯛꯀꯤꯗꯨꯅꯤꯀꯣ ꯔꯨꯐꯀꯤ ꯑꯃꯣꯠꯄꯁꯤꯡꯗꯣ ꯑꯃꯨꯛ ꯁꯦꯡꯗꯣꯛꯄꯅꯤ ꯁꯤꯁꯦ ꯃꯣꯠꯂꯦꯕꯀꯣ ꯌꯥꯝ ꯅꯥꯟꯅ ꯇꯧꯕꯤꯔꯦ ꯍꯣꯔꯦꯟ ꯂꯣꯏꯔꯒ ꯐꯖꯅ ꯑꯃꯨꯛ ꯌꯦꯡꯁꯤꯀꯣ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯃꯥꯏ ꯔꯨꯐ ꯃꯊꯛꯀꯤꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯐꯠꯇꯕ ꯏꯁꯤꯡ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯃꯣꯠꯄꯁꯤꯡꯗꯣ ꯂꯣꯏ ꯆꯨꯝꯊꯣꯛꯇꯣꯏꯅꯦꯕ ꯗ꯭ꯔꯥꯏꯌꯔꯒꯨꯝꯕ ꯈꯔ ꯉꯥꯏꯔꯅꯤꯀꯣ ꯃꯆꯨꯗꯣ ꯐꯖꯅ ꯉꯧꯊꯣꯛꯑꯦ ꯍꯥꯟꯅꯒꯤ ꯁꯦꯝꯕ ꯄꯣꯠ ꯇꯥꯔꯦ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯑꯇꯩ ꯁꯤ ꯊꯣꯡ ꯀꯩꯀꯩ ꯂꯣꯏ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯗꯦꯁꯕꯣꯔꯗꯀꯤ ꯑꯃꯨꯛ ꯍꯧꯔꯦ ꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯃꯥꯏ ꯆꯥꯝꯕ ꯐꯣꯠꯀꯗꯣꯏꯅꯤꯀꯣ ꯁꯤ ꯑꯩꯈꯣꯏ ꯀꯝꯄꯥꯎꯟ ꯃꯥꯏ ꯀꯩꯅꯣꯗꯣ ꯇꯩꯁꯜꯂꯦ ꯑꯗꯨꯒ ꯆꯦ ꯆꯥꯔ ꯃꯇꯨꯡꯗ ꯁꯤ ꯑꯃꯨꯛ ꯇꯧꯔꯒ ꯇꯛꯀꯗꯣꯏꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯁꯦꯀꯦꯟ ꯔꯥꯎꯟ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤ ꯄꯣꯂꯤꯁ ꯅꯨꯡ ꯇꯛꯄ ꯈꯣꯠꯄ ꯂꯣꯏ ꯂꯣꯏꯔꯦ ꯑꯗꯨꯒ ꯒꯥꯔꯤꯁꯦ ꯑꯃꯨꯛ ꯋꯥꯁ ꯇꯧꯊꯣꯛꯄꯅꯦ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯐꯣꯝ ꯀꯥꯞꯄ ꯍꯥꯏꯕꯅꯤꯀꯣ ꯁꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯣꯏꯁꯤꯜꯂꯛꯑꯒ ꯂꯥꯁ ꯀꯣꯠ ꯑꯣꯏꯅ ꯇꯩꯔꯤ ꯍꯥꯏꯇꯥꯔꯦ ꯆꯥꯝꯃ ꯃꯇꯨꯡꯗ ꯁꯤꯒꯤꯁꯤꯅ ꯑꯃꯨꯛ ꯄꯣꯂꯤꯁ ꯐꯖꯅ ꯂꯥꯁ ꯀꯣꯠꯁꯦ ꯇꯩꯁꯟꯕ ꯂꯣꯏꯔꯀꯥꯟꯗ ꯒꯥꯔꯤꯒꯤ ꯂꯨꯛꯁꯇꯨꯃ ꯐꯖꯅ ꯌꯦꯡꯊꯣꯛꯑꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯣꯝ ꯀꯥꯔ ꯋꯥꯁ ꯁꯥꯏꯠꯇꯒꯤ ꯀꯔꯤ ꯀꯔꯤ ꯀꯁꯇꯃꯔꯒꯤ ꯑꯣꯏꯕ ꯑꯣꯐꯔꯁꯤꯡ ꯍꯥꯏꯇꯥꯔꯦ ꯀꯥꯟꯅꯕ ꯀꯔꯤ ꯀꯔꯤ ꯁꯣꯝ ꯁꯥꯏꯠꯇꯒꯤ ꯄꯤꯔꯤ ꯍꯥꯏꯕꯗꯨꯁꯨ ꯈꯪꯃꯤꯟꯅꯁꯤꯀꯣ ꯂꯥꯁꯇ ꯚꯦꯀ꯭ꯌꯨꯝ ꯀ꯭ꯂꯤꯅꯤꯡ ꯇꯧꯕꯒꯤꯅꯤ ꯁꯤꯅ ꯑꯗꯨꯒ ꯑꯗꯨꯝ ꯂꯣꯏꯔꯅꯤ ꯉꯁꯤꯒꯤ ꯁꯤꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯐꯣꯝ ꯋꯥꯁ ꯇꯧꯕꯗꯨꯅꯤꯀꯣ ꯁꯤꯅ ꯐꯣꯝꯅ ꯌꯥꯝ ꯊꯤꯅ ꯐꯖꯅ ꯀꯥꯞꯄꯒ ꯇꯧꯗꯣꯏꯅꯤ ꯁꯤꯁꯨ ꯌꯥꯝ ꯃꯑꯣꯡ ꯇꯥꯗ꯭ꯔꯦ ꯌꯦꯡꯉꯣ ꯍꯧꯖꯤꯛ ꯑꯩ ꯒꯥꯔꯤ ꯐꯥꯏꯅꯦꯜꯂꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯉꯁꯥꯏꯗꯒꯤ ꯉꯥꯏꯔꯛꯄꯗꯣ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯂꯨꯛꯁꯦ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯝ ꯄꯨꯔꯥ ꯑꯍꯟꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯅꯣꯏ ꯉꯁꯥꯏ ꯑꯃꯟꯕ ꯑꯣꯏꯅ ꯊꯧꯔꯛꯄꯅꯦ ꯑꯍꯟꯕ ꯑꯣꯏꯅ ꯍꯧꯖꯤꯛ ꯄꯨꯗꯣꯔꯦ ꯑꯗꯣ ꯀꯩꯁꯨ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯗꯤꯞ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯀ꯭ꯔꯦꯆꯀꯨꯝꯕ ꯂꯩꯗꯅ ꯑꯗꯨꯗꯤ ꯈꯤꯇꯪꯗꯤ ꯋꯥꯏ ꯃꯔꯝꯗꯤ ꯃꯣꯏꯒꯤ ꯄꯣꯂꯤꯁꯅ ꯌꯧꯕ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩ ꯍꯥꯏꯐꯦꯠ ꯎꯠꯂꯛꯀꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯃꯦꯖꯔ ꯗꯤꯞ ꯑꯣꯏꯕ ꯆꯪꯕ ꯁꯨꯝꯕꯁꯤꯅ ꯈꯤꯇꯪ ꯋꯥꯏꯑꯦꯕꯀꯣ ꯑꯗꯣ ꯑꯇꯩꯗꯤ ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯚꯤꯖꯨꯋꯦꯜ ꯑꯣꯏꯔꯝꯕꯁꯤꯡꯗꯣ ꯑꯝꯇ ꯎꯈꯤꯗ꯭ꯔꯦ ꯌꯥꯝ ꯀꯟꯅꯀꯣ ꯑꯗꯨꯝ ꯐꯖꯅ ꯅꯥꯟꯅ ꯐꯖꯅ ꯑꯗꯨꯝ ꯋꯥꯁ ꯇꯧꯕꯤꯔꯦ ꯑꯗꯨꯒ ꯗꯤꯇꯦꯂꯤꯡꯁꯨ ꯑꯗꯨꯝ ꯐꯖꯅ ꯇꯧꯕꯤꯔꯦ ꯑꯗꯒꯤ ꯏꯟꯇꯔꯤꯌꯔ ꯃꯅꯨꯡꯁꯨ ꯀꯩꯁꯨ ꯂꯣꯏꯅꯃꯛ ꯐꯖꯅ ꯂꯣꯏꯅꯃꯛ ꯇꯧꯕꯤꯔꯦꯀꯣ ꯑꯩ ꯍꯥꯏꯐꯦꯠ ꯎꯠꯂꯛꯀꯦꯕꯀꯣ ꯑꯗꯣ ꯃꯅꯨꯡꯁꯤꯁꯨ ꯂꯪꯇ꯭ꯔꯤꯛ ꯂꯪꯈ꯭ꯔꯦ ꯅꯥꯟꯅ ꯑꯦꯁꯤꯒꯁꯦ ꯂꯣꯏꯅꯃꯛ ꯁꯦꯡꯗꯣꯛꯇꯅ ꯈꯣꯠꯇꯅ ꯑꯗꯩ ꯁꯤꯠꯇꯒꯤ ꯑꯗꯒꯤ ꯐ꯭ꯂꯣꯔ ꯕꯣꯔꯗ ꯂꯣꯏ ꯁꯦꯡꯗꯣꯛꯑꯦ ꯂꯣꯏꯅꯃꯛ ꯑꯗꯒꯤ ꯁꯤꯒ ꯊꯣꯡꯒꯤꯁꯤꯁꯨ ꯂꯣꯏꯅꯃꯛ ꯌꯥꯎꯔꯦꯀꯣ ꯁꯦꯡꯗꯣꯛꯄꯗ ꯁꯤꯅꯤ ꯁꯨꯃꯥꯏꯅ ꯅꯥꯟꯅ ꯇꯧꯕꯤꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯀꯁꯇꯃꯔꯒꯤ ꯑꯣꯏꯕ ꯀꯔꯤ ꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯀꯥꯔ ꯋꯥꯁ ꯇꯧꯕ ꯂꯥꯛꯄ ꯃꯇꯝꯗ ꯀꯔꯤ ꯃꯣꯏ ꯁꯥꯏꯠꯇꯒꯤ ꯈꯨꯗꯣꯡꯆꯥꯕ ꯀꯔꯤ ꯄꯤꯔꯤ ꯍꯥꯏꯕꯗꯨꯁꯨ ꯑꯩ ꯍꯥꯏꯐꯦꯠꯇꯪ ꯃꯌꯥꯝꯗ ꯁꯝꯂꯞꯄ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯀꯥꯔ ꯋꯥꯁ ꯇꯧꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯈꯤꯇꯪ ꯂꯧꯖꯔꯛꯀꯦ ꯃꯌꯥꯝ
ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯑꯣꯀꯦ ꯉꯁꯤ ꯑꯩꯈꯣꯏꯒꯤ PLM ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯀꯥꯔ ꯋꯥꯁ ꯑꯩꯈꯣꯏꯒꯤ ꯋꯥꯁ ꯄ꯭ꯂꯁ ꯑꯩꯈꯣꯏ ꯗꯤꯇꯦꯂꯤꯡꯒꯤꯁꯨ ꯊꯕꯛ ꯐꯖꯅ ꯑꯗꯨꯝ ꯇꯧꯕꯤꯔꯤꯀꯣ ꯑꯗꯣ ꯃꯌꯥꯝꯗ ꯑꯩꯅ ꯉꯁꯥꯏ ꯚꯤꯗꯤꯑꯣꯗꯁꯨ ꯃꯌꯥꯝ ꯎꯍꯟꯖꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯐꯖꯅ ꯋꯥꯁ ꯇꯧꯕꯤꯔꯦ ꯑꯗꯩ ꯃꯅꯨꯡ ꯃꯄꯥꯟ ꯂꯣꯏꯅꯃꯛ ꯑꯗꯨꯒ ꯗꯤꯇꯦꯂꯤꯡꯁꯨ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯁ ꯇꯧꯕ ꯈꯣꯠꯄ ꯂꯣꯏ ꯃꯌꯥꯝ ꯍꯥꯏꯐꯦꯠ ꯆꯥꯎꯔꯥꯛꯄ ꯑꯃ ꯑꯩ ꯃꯌꯥꯝꯗ ꯎꯠꯈ꯭ꯔꯦꯀꯣ ꯑꯗꯣ ꯐꯖꯅ ꯑꯗꯨꯝ ꯇꯧꯕꯤꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯀꯁꯇꯃꯔꯒꯤ ꯁꯥꯏꯠꯇ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗꯩꯗ ꯑꯩꯈꯣꯏ ꯀꯥꯔ ꯋꯥꯁ ꯇꯧꯕ ꯂꯥꯛꯄ ꯃꯇꯝꯗ ꯀꯩꯀꯩ ꯈꯨꯗꯣꯡꯆꯥꯕ ꯄꯤꯒꯦ ꯍꯥꯏꯕꯗꯨꯃ ꯍꯥꯏꯐꯦꯠ ꯁꯝꯂꯞꯄ ꯈꯤꯇꯪ ꯍꯥꯏꯕꯤꯌꯣ ꯑꯩꯈꯣꯏ PLM ꯀꯥꯔ ꯋꯥꯁꯀꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯑꯦꯅꯤ ꯀꯁꯇꯃꯔ ꯑꯃꯅꯀꯣ ꯀꯥꯔꯁꯦ ꯃꯉꯥꯔꯛ ꯆꯥꯝꯃꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯇꯔꯨꯛ ꯁꯨꯕꯁꯦ ꯁꯤ ꯐ꯭ꯔꯤ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯔꯐ꯭ꯌꯨꯝ ꯑꯃꯁꯨ ꯑꯗꯨꯝ ꯍꯥꯞꯆꯩꯀꯣ ꯑꯩꯈꯣꯏ ꯀꯥꯔ ꯒꯥꯔꯤ ꯋꯥꯁꯀꯤ ꯋꯥꯁ ꯂꯣꯏꯔꯀꯥꯟꯗ ꯄꯔꯐ꯭ꯌꯨꯝ ꯑꯃ ꯄꯤꯕ ꯒꯤꯐ ꯇꯧꯖꯩ ꯁꯤꯁꯦ ꯒꯤꯐ ꯑꯃꯁꯨ ꯇꯧꯒꯗꯕ ꯂꯩꯔꯦ ꯑꯣꯀꯦ ꯁꯤꯒꯤ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝ ꯑꯗꯨꯝ ꯂꯥꯛꯁꯟꯕꯤꯌꯣ ꯁꯤ ꯂꯣꯀꯦꯁꯟꯁꯨ ꯑꯩ ꯍꯥꯞꯆꯈ꯭ꯔꯕꯅꯤꯀꯣ ꯂꯣꯀꯦꯁꯟꯗꯣ ꯐꯖꯅ ꯌꯦꯡꯕꯤꯔꯣ ꯑꯗꯨꯒ ꯃꯐꯝꯁꯤ ꯑꯗꯨꯝ ꯂꯥꯛꯄꯤꯔꯣ ꯑꯩꯈꯣꯏꯒꯤ ꯁꯉꯥꯛꯐꯝꯗꯒꯤ ꯑꯩꯈꯣꯏꯒꯤ ꯗꯣꯟ ꯕꯣꯁꯀꯣ ꯂꯥꯏꯐꯝ ꯈꯨꯅꯧ ꯂꯝꯕꯤꯗ ꯂꯥꯛꯄꯤꯔꯒ ꯑꯩꯈꯣꯏꯒꯤ ꯗꯣꯟ ꯕꯣꯁꯀꯣꯗꯒꯤ ꯈꯤꯇꯪ ꯍꯦꯟꯇꯣꯔꯛ ꯇꯔꯅꯤꯡꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯈꯣꯡꯅꯥꯡ ꯑꯃ ꯍꯧꯕꯅꯤꯀꯣ ꯑꯩ ꯐꯖꯅꯁꯨ ꯍꯥꯞꯆꯈ꯭ꯔꯕꯅꯤ ꯑꯗꯨ ꯑꯗꯨꯝ ꯐꯖꯅ ꯌꯦꯡꯕꯤꯔꯒ ꯑꯗꯨꯝ ꯂꯥꯛꯄꯤꯕ ꯌꯥꯒꯅꯤꯀꯣ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯑꯇꯩ ꯀꯔꯤ ꯑꯍꯦꯟꯕ ꯈꯨꯗꯣꯡꯆꯥꯕꯁꯦ ꯑꯍꯦꯟꯕꯁꯦ ꯑꯩꯈꯣꯏ ꯆꯥꯝꯕꯁꯦ ꯃꯅꯨꯡ ꯃꯄꯥꯟ ꯂꯣꯏ ꯆꯥꯝꯃꯤꯀꯣ ꯃꯅꯨꯡꯁꯦ ꯃꯊꯛ ꯕꯣꯗꯤ ꯑꯗꯨꯝ ꯁꯨꯕ ꯈꯣꯠꯄ ꯂꯣꯏ ꯌꯥꯏ ꯑꯗꯒꯤ ꯁꯤꯠꯁꯤꯁꯨ ꯊꯥꯡꯗꯔ ꯌꯥꯝ ꯃꯣꯠꯂꯒ ꯁꯤꯠꯁꯨ ꯊꯥꯡꯗꯔ ꯑꯩꯈꯣꯏ ꯑꯗꯨꯝ ꯐꯖꯅ ꯑꯗꯨꯝ ꯆꯥꯝꯕ ꯌꯥꯏꯀꯣ ꯑꯣꯀꯦ ꯌꯥꯝ ꯗꯤꯞꯂꯤ ꯑꯩꯈꯣꯏ ꯁꯤꯠꯀꯥꯁꯨ ꯂꯣꯏ ꯂꯧꯊꯣꯛꯑꯒ ꯑꯗꯨꯝ ꯆꯥꯝꯕ ꯌꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯁꯦ ꯂꯥꯛꯄ ꯈꯨꯗꯣꯡ ꯆꯥꯗ꯭ꯔꯕ ꯆꯥꯝꯕꯒꯤꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯗꯒꯤꯗꯤ ꯑꯗꯨꯝ ꯆꯠꯂꯒ ꯂꯧꯈꯠꯂꯒ ꯑꯗꯨꯝ ꯆꯥꯝꯕ ꯑꯗꯨꯒ ꯑꯗꯨꯝ ꯊꯤꯟꯕꯁꯨ ꯑꯗꯨꯝ ꯊꯤꯟꯕ ꯑꯣꯀꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯣ ꯁꯤꯒꯤ ꯅꯪ ꯇꯣꯉꯥꯟ ꯈꯤꯇꯪ ꯆꯥꯔꯖꯇꯤ ꯌꯥꯎꯔꯛꯑꯅꯤ ꯁꯤꯒꯤꯁꯨ ꯐꯦꯁꯤꯂꯤꯇꯤ ꯂꯩ ꯍꯥꯏꯗꯤ ꯀꯅꯥꯒꯨꯝꯕ ꯏꯆꯤꯟ ꯏꯅꯥꯎ ꯊꯕꯛ ꯌꯥꯝ ꯆꯤꯟꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯍꯥꯏꯇꯥꯔꯦ ꯊꯕꯛ ꯆꯤꯟꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇ ꯈꯜꯂꯒ ꯑꯩꯈꯣꯏꯒꯤ PLMꯒꯤ ꯀꯥꯔ ꯋꯥꯁ ꯗꯤꯇꯦꯂꯤꯡ ꯁꯥꯔꯚꯤꯁꯀꯤ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯣꯞ ꯑꯦꯟ ꯄꯤꯛ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯑꯗꯨꯝ ꯄꯤꯖꯔꯤ ꯍꯥꯏꯕꯗꯨꯅꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯀꯣꯟꯇꯦꯛ ꯅꯝꯕꯔ ꯑꯃ ꯂꯩꯒꯗ꯭ꯔꯥ ꯍꯥꯏꯗꯤ ꯀꯅꯥꯒꯨꯝꯕ ꯏꯆꯤꯟ ꯏꯅꯥꯎ ꯄꯥꯎ ꯐꯥꯎꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯕ ꯌꯥꯅꯕ ꯀꯣꯟꯇꯦꯛ ꯅꯝꯕꯔꯗꯤ ꯂꯩꯒꯗ꯭ꯔꯥ ꯂꯩꯅꯤ ꯑꯣꯀꯦ ꯑꯗꯨꯁꯨ ꯑꯩ ꯁ꯭ꯀ꯭ꯔꯤꯟꯗ ꯑꯗꯨꯝ ꯍꯥꯞꯆꯔꯝꯃꯒꯦ ꯃꯌꯥꯝ ꯁꯤꯗ ꯑꯗꯨꯝ ꯀꯣꯟꯇꯦꯛ ꯇꯧꯁꯟꯕꯤꯔꯒ ꯍꯥꯏꯗꯤ ꯑꯗꯣꯝꯒꯤ ꯌꯥꯝ ꯆꯤꯜꯂꯕ ꯇꯥꯏꯃꯤꯡꯗꯨꯗ ꯑꯩꯈꯣꯏꯒꯤ ꯁꯣꯝꯒꯤ ꯁꯥꯏꯠꯇꯒꯤ ꯃꯇꯦꯡ ꯈꯤꯇꯪ ꯑꯣꯏꯔꯁꯨ ꯄꯥꯡꯖꯔꯒ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯄꯤꯖꯔꯤ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯑꯗꯣ ꯌꯥꯝꯅ ꯐꯕ ꯐꯤꯆꯔ ꯉꯥꯛꯇꯅꯤ ꯀꯩꯅꯣ ꯉꯥꯛꯇꯅꯤ ꯈꯨꯗꯣꯡꯆꯥꯕ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯁꯨ ꯆꯥꯝꯕꯤꯔꯕ ꯆꯥꯝ ꯂꯣꯏꯔꯒ ꯐꯖꯅꯁꯨ ꯀꯩꯅꯣ ꯇꯧꯔꯒ ꯄꯣꯂꯤꯁꯤꯡ ꯇꯧꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯂꯥꯁꯇ ꯑꯩꯈꯣꯏꯒꯤ ꯄꯔꯐ꯭ꯌꯨꯝ ꯑꯃꯁꯨ ꯑꯃꯨꯛ ꯐꯪꯒꯗꯣꯏꯅꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯇꯩꯗꯤ ꯀꯔꯤ ꯑꯇꯩꯁꯦ ꯑꯩꯈꯣꯏ ꯏꯟꯖꯤꯟꯁꯨ ꯑꯗꯨꯝ ꯆꯥꯝꯕ ꯌꯥꯏꯀꯣ ꯏꯟꯖꯤꯟ ꯆꯥꯝꯕ ꯌꯥꯏ ꯑꯣꯀꯦ ꯑꯩꯈꯣꯏ ꯕꯣꯗꯤ ꯃꯅꯨꯡꯒꯤ ꯃꯊꯛꯁꯦ ꯑꯁꯤꯁꯨ ꯂꯣꯏ ꯁꯨꯕ ꯌꯥꯏꯀꯣ ꯑꯣꯀꯦ ꯑꯗꯨꯃꯥꯏꯅ ꯂꯩ ꯑꯩꯈꯣꯏꯗꯤ ꯒꯥꯔꯤ ꯃꯅꯨꯡꯒꯤ ꯀꯩꯅꯣꯗꯣ ꯕꯣꯗꯤ ꯔꯨꯐꯇꯣ ꯃꯊꯛꯁꯦ ꯕꯣꯗꯤ ꯁꯤꯁꯨ ꯃꯊꯛꯇꯣ ꯂꯣꯏ ꯁꯨꯕ ꯉꯁꯥꯏ ꯌꯥꯏ ꯚꯤꯗꯤꯑꯣꯗ ꯍꯥꯞꯆꯈꯤꯕꯗꯨꯅꯤ ꯃꯅꯨꯡꯁꯨ ꯑꯗꯨꯝ ꯐꯖꯅ ꯀꯩꯅꯣ ꯇꯧꯕ ꯌꯥꯏ ꯍꯥꯏꯗꯅ ꯆꯥꯝꯕ ꯈꯣꯠꯄ ꯇꯧꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨꯝ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ PLM ꯀꯥꯔ ꯋꯥꯁꯀꯤ ꯃꯥꯏꯀꯩꯗꯒꯤꯀꯣ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯄꯔꯐ꯭ꯌꯨꯝ ꯑꯃ ꯍꯥꯞꯆ ꯌꯥꯕꯗꯤ ꯌꯥꯝꯕ ꯑꯣꯀꯦ ꯁꯤꯁꯤ ꯌꯥꯝ ꯇꯥꯡꯕ ꯍꯣꯡꯕꯒꯤ ꯋꯥ ꯅꯠꯇꯅ ꯑꯩꯈꯣꯏꯅ ꯁꯤꯁꯦ ꯑꯃ ꯒꯥꯔꯤ ꯑꯃ ꯆꯥꯝ ꯂꯥꯛꯄꯗ ꯑꯗꯨꯝ ꯁꯤꯖꯤꯅꯦ ꯑꯩꯈꯣꯏꯅ ꯍꯥꯞꯆꯔꯤꯁꯦ ꯁꯤ ꯑꯣꯀꯦ ꯑꯝꯇ ꯌꯦꯡꯕꯤꯌꯨꯅꯦ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯑꯩꯈꯣꯏꯒꯤ PLM ꯑꯩꯈꯣꯏ ꯀꯥꯔ ꯋꯥꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯥꯔ ꯋꯥꯁ ꯇꯧꯕ ꯂꯣꯏꯔꯀꯥꯟꯗ ꯄꯤꯕ ꯀꯩꯅꯣꯗꯨꯅꯤ ꯑꯩ ꯉꯁꯤ ꯂꯩꯖꯔꯤꯁꯦ ꯑꯗꯣ ꯃꯌꯥꯝꯁꯨ ꯑꯃꯨꯛꯇꯪ ꯂꯥꯛꯄꯤꯌꯣ ꯑꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯕꯁꯦ ꯑꯩ ꯍꯥꯏꯗꯤ ꯍꯥꯟꯅꯁꯨ ꯊꯦꯡꯅꯈꯤꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯁꯤ ꯈꯨꯗꯣꯡꯆꯥꯕꯁꯦ ꯑꯗꯨꯝ ꯂꯧꯕꯤꯌꯣꯅ ꯑꯩ ꯍꯥꯏꯖꯔꯤꯀꯣ ꯑꯗꯣ ꯉꯁꯥꯏꯒꯤ ꯃꯌꯥꯝ ꯀꯥꯎꯕꯤꯅꯤꯀꯣ ꯃꯉꯥꯔꯛ ꯆꯥꯝꯃꯒꯗꯤ ꯇꯔꯨꯛꯂꯛ ꯁꯨꯕꯁꯦ ꯐ꯭ꯔꯤꯗ ꯑꯗꯨꯝ ꯆꯥꯝꯕ ꯌꯥꯒꯗꯣꯏꯅꯤꯀꯣ ꯑꯣꯀꯦ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣ ꯁ꯭ꯋꯥꯏ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯃꯤꯟꯅꯔꯁꯤ